ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯣꯡꯅꯥꯡ ꯂꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 10ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯂꯩꯆꯤꯜ ꯊꯥꯕꯒꯨꯝꯅ ꯉꯪꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯣ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈ꯭ꯔꯤ꯫ ꯉꯥꯜꯂꯝꯕ ꯕꯜꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯃꯨꯠꯈ꯭ꯔꯤ꯫ ꯑꯗꯨꯒ ꯑꯇꯩ ꯑꯣꯌꯥꯔꯁꯤꯡꯁꯨ ꯁꯣꯔꯠ ꯁꯔꯀ꯭ꯌꯨꯠ ꯊꯣꯛꯇꯨꯅ ꯃꯩ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯀꯥꯞꯇꯨꯅ ꯃꯊꯪ ꯃꯨꯠꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯁ꯭ꯄꯤꯀꯔ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯡꯅ ꯄꯥꯏꯈꯠꯂꯒ ꯂꯩꯃꯥꯏꯗ ꯕꯨꯝ ꯊꯥꯗꯔꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯃꯈꯩ ꯑꯃꯗꯤ ꯆꯥꯔꯝ ꯊꯛꯂꯝꯕ ꯃꯤ ꯃꯈꯩꯗꯣ ꯀꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯆꯦꯟꯊꯣꯛꯅꯔꯛꯄ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯥꯎꯅ ꯈꯣꯡꯅꯕꯒꯤ ꯈꯣꯟꯖꯦꯜꯅ ꯂꯩꯀꯥꯏ ꯑꯗꯣ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯍꯜ ꯃꯈꯩꯁꯨ ꯑꯃꯗꯤ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ, ꯀꯩꯅꯣꯝꯃ ꯃꯈꯣꯜ ꯑꯃ ꯇꯥꯏꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯌꯦꯡꯅꯔꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯑꯔꯥꯞꯄꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯅ ꯊꯣꯛꯄ ꯄꯪꯆꯦꯟꯗ ꯆꯦꯟꯅꯔꯤꯕꯗꯣ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯎꯔꯤ꯫ ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯇꯣꯔꯆꯂꯥꯏꯠꯁꯤꯡ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯆꯦꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯆꯦꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯃꯤ ꯈꯔ ꯏꯅꯦꯗꯨꯅ ꯇꯥꯟꯅꯕꯒꯤ ꯁꯛꯇꯝꯁꯨ ꯎꯔꯤꯕꯅꯤ꯫ ꯃꯗꯨ ꯎꯔꯨꯕ ꯑꯗꯨꯗꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯣꯛꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯥꯏꯅꯔꯝꯂꯒ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯦꯟꯁꯤꯟꯅꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯅꯔꯝꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯂꯥꯡ ꯂꯥꯡꯂꯝꯕ ꯃꯤ ꯃꯈꯩꯗꯣ ꯀꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯦꯟꯅꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯣ ꯏꯆꯤꯛ ꯆꯤꯛꯍꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯁꯨ ꯌꯥꯎꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯦꯟꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯃꯥꯏꯕ, ꯇꯣꯃꯥꯂꯣ, ꯅꯤꯡꯊꯦꯝꯖꯥꯎ ꯑꯃꯗꯤ ꯑꯕꯤꯛ, ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯂꯣꯅ ꯆꯦꯟꯈꯤꯕꯁꯤꯡ ꯑꯁꯤꯅ ꯆꯦꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯝꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯒꯗꯧꯔꯤꯕꯅꯤ꯫ ꯈꯨꯜꯂꯥꯛꯂꯛꯄꯁꯤꯡ ꯑꯁꯤꯗꯗꯤ ꯑꯋꯥꯕꯗꯨ ꯀꯩꯁꯨ ꯇꯥꯔꯣꯏ꯫ ꯑꯗꯨꯅ ꯂꯥꯏ ꯑꯁꯤ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯍꯣꯡꯗꯣꯛꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯔꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯆꯦꯟꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯁꯨ ꯈꯔ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯕ ꯌꯥꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯕꯤꯛꯅ ꯆꯨꯝꯃꯤ, ꯑꯩꯅꯁꯨ ꯃꯗꯣ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕ ꯂꯩꯔꯁꯤ꯫ ꯑꯗꯨꯒ ꯆꯥꯏꯊꯣꯛꯈ꯭ꯔꯕ ꯇꯤꯃꯨ ꯂꯥꯏꯕꯛ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯀꯧꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯁꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯍꯩꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯔꯒ ꯌꯥꯝꯅ ꯊꯨꯅ ꯌꯦꯡꯊꯣꯛꯍꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯈ꯭ꯔꯁꯤ꯫ ꯀꯅꯥꯅꯁꯨ ꯆꯪꯂꯣꯏꯗꯕ, ꯑꯗꯨꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯤ ꯄꯥꯛꯊꯣꯔꯛꯂꯕꯁꯨ ꯀꯔꯤꯃꯠꯇ ꯁꯣꯛꯂꯔꯣꯏꯗꯕ ꯇꯨꯔꯦꯜꯒꯤ ꯈꯣꯡꯅꯤꯟꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯍꯣꯏ, ꯑꯃꯕꯨ ꯑꯣꯏꯔꯦ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯖꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯩꯈꯣꯏꯅ ꯁꯦꯝꯗꯅ ꯀꯅꯥ ꯂꯥꯛꯂꯒ ꯁꯦꯝꯒꯅꯤ? ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯖꯥ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯔꯒ ꯌꯦꯡꯍꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯃꯥꯂꯣ, ꯅꯤꯡꯊꯦꯝꯖꯥꯎ ꯑꯃꯗꯤ ꯑꯕꯤꯛ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕ ꯂꯩꯈꯤ꯫ ꯑꯗꯨꯒ ꯅꯣꯡ ꯉꯥꯟꯐꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯧꯖꯤꯛ ꯈꯣꯡꯅꯥꯡ ꯀꯣꯠꯊꯣꯛꯈꯤꯕ, ꯍꯣꯗ꯭ꯔꯣꯡ ꯍꯣꯔꯒ ꯂꯩꯔꯤꯕ, ꯑꯗꯨꯒ ꯈꯨꯗꯨꯝꯒꯤ ꯑꯁꯤꯕ ꯃꯁꯥ ꯍꯥꯞꯈꯤꯕ ꯀꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯟꯕꯗꯒꯤꯗꯤ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯖꯔ ꯂꯩꯆꯤꯟ ꯊꯥꯖꯤꯜꯂꯛꯂꯤ꯫
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯆꯤꯟꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ ꯄꯨꯡꯍꯥꯡ ꯍꯥꯡꯈ꯭ꯔꯤ ꯅꯣꯡꯁꯨ ꯉꯥꯜꯂꯤ ꯅꯣꯡ ꯉꯥꯜꯂꯕꯗ ꯅꯣꯗꯣꯏꯗꯣ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯈꯨꯔꯥꯗ ꯍꯨꯟꯇꯣꯛꯂꯝꯕ ꯃꯍꯥꯛꯀꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯧꯕ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯛꯅ ꯅꯣꯏ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯉꯔꯥꯡꯒꯤꯗꯨꯕꯨ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯣꯗꯣꯏꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯊꯕꯛ ꯁꯨꯒꯦꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯁꯦ ꯄꯨꯈꯤꯒꯦꯅ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯃꯥꯒꯤ ꯁꯠ ꯁꯠ ꯌꯣꯝꯁꯤꯟꯅꯩ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯛꯅ ꯉꯥꯏꯈꯣ ꯑꯇꯩ ꯑꯇꯩꯗꯤ ꯆꯠꯈ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡ ꯉꯥꯏꯍꯥꯛꯇꯪ ꯈꯛꯇꯪ ꯂꯩꯔꯝꯕꯅꯤꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯅꯅꯕ ꯏꯟꯁꯤꯜꯂꯤꯕ ꯑꯃꯗꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯍꯧꯈ꯭ꯔꯕ ꯑꯍꯤꯡ ꯌꯥꯔꯦꯛꯈ꯭ꯔꯕ ꯅꯈꯣꯏ ꯂꯣꯏꯅꯃꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏ ꯑꯁꯤ ꯃꯐꯝ ꯆꯥꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯈꯣꯡꯅꯤꯟ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯥꯏ ꯑꯁꯦ ꯂꯩꯊꯩ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯅꯈꯣꯏ ꯌꯥꯎꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯧꯔꯣ ꯑꯩꯈꯣꯏꯁꯨ ꯑꯃꯥꯏꯕ ꯑꯃ ꯀꯧꯅꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯕꯤꯛꯇꯣ ꯇꯣꯃꯥꯂꯣꯗ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯃꯥꯂꯣꯅ ꯃꯐꯝ ꯑꯁꯥꯏꯁꯦ ꯁꯦꯡꯗꯣꯛꯎ ꯑꯗꯨꯒ ꯂꯥꯏꯊꯩ ꯇꯧꯕ ꯆꯠꯀꯗꯧꯔꯤꯕ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯑꯗꯨꯒꯤ ꯖꯒꯥ ꯈꯣꯡꯂꯝꯕꯤ ꯃꯆꯥ ꯑꯃꯇꯪ ꯆꯣꯔꯣꯠ ꯍꯥꯕꯨꯡꯁꯤꯡ ꯑꯗꯣ ꯍꯥꯏꯗꯠꯂꯒ ꯅꯈꯣꯏꯅ ꯁꯦꯝꯒꯗꯕꯅꯤ ꯑꯗꯨꯒ ꯍꯩꯕꯣꯡꯒꯤ ꯃꯈꯣꯡ ꯑꯗꯥꯏꯁꯨ ꯐꯖꯅ ꯅꯥꯟꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯑꯩ ꯃꯥꯏꯕ ꯀꯧꯕ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯍꯩꯕꯣꯡ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯍꯟꯅꯕ ꯃꯈꯣꯏꯅ ꯈꯣꯡꯂꯝꯕꯤ ꯑꯃ ꯁꯦꯝꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯈꯣꯡꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯔꯕꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯤꯡꯊꯦꯝꯖꯥꯎ ꯑꯃꯥꯏꯕꯤ ꯌꯥꯝꯅ ꯍꯩꯕ ꯑꯃꯒꯤ ꯃꯃꯤꯡ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯕ ꯅꯤꯡꯊꯦꯝꯖꯥꯎꯗꯣ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯤꯉꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯕꯤꯛꯅ ꯌꯥꯊꯪ ꯇꯧꯗꯨꯅ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯨꯗꯤꯡꯃꯛ ꯁꯤꯜ ꯂꯥꯡꯍꯜꯂꯤ ꯑꯃꯗꯤ ꯃꯐꯝ ꯖꯒꯥꯗꯣ ꯋꯥꯏ ꯅꯥꯟꯅ ꯇꯩꯊꯣꯛꯂꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯑꯃꯥꯏꯕꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯐꯝ ꯑꯗꯣ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕꯒꯨꯝꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣ ꯅꯤꯡꯊꯦꯝꯖꯥꯎ ꯑꯃꯗꯤ ꯑꯕꯤꯛ ꯃꯈꯣꯏ ꯑꯍꯨꯝꯗ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯛꯅ ꯑꯣꯖꯥ ꯀꯩꯗꯧꯕꯤꯔꯕꯒꯦ ꯄꯔꯞ ꯂꯥꯛꯂꯒ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯒꯦ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯃꯇ ꯑꯁꯣꯏꯕ ꯌꯥꯎꯗꯦ ꯑꯗꯨꯗꯤ ꯂꯥꯏ ꯑꯁꯤ ꯍꯧꯖꯤꯛ ꯈꯨꯔꯨꯝꯕꯗꯤ ꯌꯥꯔꯔꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯔꯨꯝꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯇꯧꯒꯗꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯌꯥꯝꯅ ꯁꯣꯏꯔꯕꯅꯤꯀꯣ ꯅꯈꯣꯏꯅ ꯂꯥꯏ ꯇꯤꯟꯕꯨ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯔꯨꯕ ꯑꯗꯨꯅ ꯃꯤ ꯆꯥꯝꯃ ꯍꯦꯟꯅ ꯁꯤꯌꯨ ꯍꯥꯏꯕꯗꯤ ꯇꯝꯂꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯊꯋꯥꯏ ꯑꯗꯨ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯗꯨꯒ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯅꯣꯗꯣꯏ ꯍꯥꯏꯗꯅ ꯑꯃ ꯌꯥꯎꯔꯤ ꯃꯁꯤꯅꯤ ꯂꯥꯏꯁꯤꯡꯁꯤꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯣꯏꯅꯈ꯭ꯔꯤꯕꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯣꯝꯗ ꯊꯤꯀꯥꯗꯥꯔ ꯅꯣꯔꯣꯏꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯂꯤꯕꯗꯨꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯇꯧꯔꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯔꯨꯝꯒꯗꯕꯅꯤ ꯀꯅꯥꯃꯠꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯍꯤꯡ ꯌꯥꯔꯛꯂꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯂꯥꯛꯀꯗꯕꯅꯤ ꯃꯈꯣꯏ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯈꯣꯏꯗ ꯋꯥꯐꯝꯗ ꯇꯥꯒꯅꯤ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯡꯒꯣꯜ ꯑꯣꯏꯗꯕ ꯑꯃꯗꯤ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯊꯦꯡꯅꯒꯗꯧꯔꯤꯁꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯆꯥꯗꯨꯅ ꯂꯩꯈꯤꯕ ꯃꯣꯏꯒꯤ ꯈꯣꯂꯥꯒꯤ ꯃꯤꯁꯤꯡ ꯌꯥꯎꯔꯕꯗꯤ ꯂꯣꯏꯅꯃꯛ ꯀꯧꯅꯔꯛꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯣꯗꯣꯏꯅ ꯃꯈꯥ ꯊꯥꯕꯁꯤꯡꯗ ꯍꯥꯟꯅ ꯊꯕꯛ ꯁꯨꯔꯝꯕ ꯃꯈꯣꯏ ꯃꯤꯑꯣꯏ 4-5 ꯑꯗꯣ ꯄꯨꯂꯞ ꯂꯥꯛꯅꯅꯕ ꯍꯥꯏꯔꯤ ꯃꯈꯣꯏ ꯈꯔ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤ ꯀꯧꯁꯟꯕꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯣꯝꯗꯅ
ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯅꯈꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛꯄꯅ ꯍꯦꯟꯅ ꯐꯒꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏꯁꯦ ꯄꯨꯟꯅ ꯂꯥꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯕꯗ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ, ꯍꯧꯖꯤꯛ ꯂꯩꯅꯨꯡ ꯑꯁꯤꯗ ꯈꯣꯏꯗꯨꯝꯒꯤ ꯑꯁꯤꯕ ꯊꯋꯥꯏ, ꯏꯃꯤꯅꯦꯜ ꯑꯃꯗꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯒ ꯀꯨ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯗꯨ ꯅꯈꯣꯏꯅ ꯐꯖꯅ ꯂꯧꯊꯣꯔꯛꯂꯨ ꯑꯗꯨꯒ ꯅꯧꯅ ꯀꯨ ꯑꯃ ꯆꯟꯗꯨꯅ ꯃꯗꯨꯗ ꯑꯃꯨꯛ ꯍꯥꯞꯀꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯄꯔꯞ ꯍꯣꯠꯅꯔꯤ꯫ ꯅꯣꯗꯣꯏꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒꯤ ꯄꯩꯁꯥ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯂꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯎꯔꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯂꯣ, ꯅꯤꯡꯊꯦꯝꯖꯥꯎ, ꯑꯕꯤꯛ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯈꯪꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯂꯣ, ꯅꯤꯡꯊꯦꯝꯖꯥꯎ, ꯑꯕꯤꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯥꯏꯊꯩ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯔꯤꯕꯁꯤ꯫ ꯃꯁꯤ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯑꯋꯥꯕ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯂꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯈꯪꯍꯜꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯃꯌꯥꯝꯁꯨ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯗꯨꯅ ꯀꯨꯐꯥꯡ ꯆꯟꯕ ꯂꯣꯏꯔꯤ꯫ ꯀꯨꯐꯥꯡ ꯆꯟꯕ ꯂꯣꯏꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ, ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯀꯣꯏꯕꯁꯤꯗ ꯐꯝꯂꯒ ꯂꯩꯌꯨ꯫ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯅꯈꯣꯏ ꯅꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯌꯥꯗꯦꯀꯣ꯫ ꯑꯗꯨꯒ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯩ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤꯁꯨ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯀꯤꯍꯟ ꯈꯪꯍꯜꯂꯛꯄꯒꯤ ꯋꯥꯅꯤ, ꯀꯔꯤ ꯑꯃꯠꯇꯅ ꯅꯈꯣꯏꯗ ꯁꯣꯛꯍꯜꯂꯛꯂꯣꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯌꯥꯝꯅ ꯅꯝꯊꯤꯕ ꯍꯤꯡꯒꯥꯏ ꯃꯅꯝ ꯅꯝꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯂꯩꯍꯤꯡ ꯃꯅꯝꯁꯨ ꯀꯟꯅ ꯅꯝꯂꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯅꯣꯗꯣꯏ ꯌꯥꯎꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯂꯒ ꯊꯕꯛ ꯍꯥꯟꯅ ꯁꯨꯔꯝꯕ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯌꯥꯟꯊꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯗ꯭ꯔꯕꯅꯤ꯫ ꯇꯧꯔꯛꯂꯤꯕ ꯁꯞꯇ꯭ꯔ ꯅꯝꯂꯛꯂꯤꯕ ꯃꯅꯝ ꯑꯁꯤ ꯂꯥꯏ ꯂꯥꯛꯄꯒꯤ ꯃꯅꯝꯅꯤ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅꯁꯨ ꯈꯪꯂꯕꯅꯤ, ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯉꯛꯇ ꯎꯔꯨ ꯂꯩꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯃꯈꯥ ꯆꯠꯊꯔꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯇꯧꯊꯣꯛꯂꯤꯕ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯉꯪꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯗ꯭ꯔꯤ꯫ ꯀꯔꯤꯅꯨꯡꯒꯤ ꯃꯐꯝ ꯑꯗꯨ ꯂꯥꯛꯆꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯄꯦꯟꯗꯕ ꯀꯌꯥ ꯐꯣꯡꯗꯣꯛꯅꯖꯔꯤꯕꯅꯤ꯫ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯈꯣꯏꯗꯨꯝꯒꯤ ꯑꯁꯤꯕ ꯃꯁꯥ ꯌꯥꯎꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯇꯧꯈꯥꯏꯈꯤꯕ ꯀꯣꯝ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯃꯁꯥ ꯇꯤꯡꯊꯣꯛꯇꯨꯅ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯑꯃ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯦꯟꯗꯜ ꯈꯔ ꯈꯛꯇꯅꯤ ꯊꯥꯜꯂꯤꯕ, ꯃꯩ ꯄꯨꯡꯉꯥꯟ ꯊꯥꯟꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤꯕꯗꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯎꯔꯕꯁꯨ ꯇꯨꯃꯤꯟ ꯂꯩꯅꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯞꯅ ꯀꯥꯈꯠꯂꯛꯂꯤꯕꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯨꯕ ꯃꯇꯝꯗꯗꯤ ꯃꯁꯥꯗꯣ ꯃꯃꯤ ꯁꯥꯃꯤ ꯇꯧꯏ, ꯎꯔꯝ ꯎꯐꯥꯠꯇꯦ꯫ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯎꯪꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯤ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯀꯥꯎꯅꯔꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ, ꯍꯩ, ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯪꯒꯤ ꯁꯔꯣꯏ ꯉꯔꯣꯏ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨ ꯀꯧ ꯍꯥꯏꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯛꯅꯔꯤꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗ ꯍꯣꯝ ꯂꯥꯎꯅ ꯆꯈꯥꯏꯗꯨꯅ ꯇꯥꯔꯕ ꯎꯐꯨꯜ ꯋꯥꯏꯐꯨꯜꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯥꯏꯊꯣꯔꯛꯄꯗ ꯍꯧꯖꯤꯛ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯈꯣꯏꯗꯨꯝꯒꯤ ꯀꯨ ꯌꯥꯎꯔꯤꯕꯗꯨꯗ ꯄꯥꯏꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ, ꯍꯧꯖꯤꯛ ꯀꯨ ꯑꯁꯦ ꯊꯥꯡꯒꯠꯂꯨ, ꯑꯗꯨꯗꯨꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯨꯝꯂꯨꯔꯁꯤ꯫ ꯑꯗꯨꯒ ꯑꯕꯤꯛ, ꯅꯤꯡꯊꯦꯝꯖꯥꯎ, ꯇꯣꯃꯥꯂꯣ,
ꯅꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯔꯤꯕ ꯖꯒꯥꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯂꯣ ꯅꯈꯣꯏꯅ ꯍꯥꯟꯅ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯈꯤꯕ ꯇꯥꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒ ꯄꯨꯟꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯇꯨꯡꯗꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯔꯤꯅ ꯀꯨ ꯑꯗꯣ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯈꯣꯏꯅ ꯀꯨ ꯑꯗꯣ ꯊꯥꯡꯗꯨꯅ ꯆꯠꯂꯤꯉꯩ ꯀꯨ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯑꯃꯨꯛ ꯗꯛ ꯆꯣꯡꯉꯛꯏ ꯑꯗꯨꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯎꯕꯥꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯤꯟꯕꯒꯤ ꯃꯑꯣꯡꯗ ꯗꯣꯡ ꯑꯃꯨꯛ ꯍꯦꯛ ꯊꯤꯜꯂꯛꯄꯒꯨꯝꯕ ꯈꯪꯂꯨꯝꯩ ꯂꯨꯝꯕ ꯈꯪꯌꯥꯡ ꯍꯦꯛ ꯌꯥꯡꯕ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯨ ꯍꯤꯡꯉꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅꯒ ꯍꯥꯏꯅꯔꯤ ꯄꯣꯠꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯐꯝ ꯖꯒꯥ ꯑꯗꯣ ꯌꯧꯔꯛꯂꯤ ꯀꯨ ꯑꯗꯣ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯝꯍꯜꯂꯤ ꯑꯗꯨꯒ ꯀꯨ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯏ ꯀꯞ ꯂꯥꯎꯗꯨꯅ ꯃꯩ ꯀꯣꯏꯕꯒꯤ ꯃꯑꯣꯡꯗ ꯀꯣꯏꯔꯤ ꯑꯗꯨꯕꯨ ꯊꯧꯔꯝꯖꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯊꯕꯛ ꯑꯁꯦ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯌꯨꯝꯗ ꯄꯔꯞ ꯍꯟꯅꯤꯡꯕꯅ ꯉꯥꯎꯅꯔꯕꯅꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯇꯧꯕꯁꯤꯗ ꯃꯈꯣꯏꯁꯨ ꯏꯄꯦꯟ ꯄꯦꯟꯅꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯩ ꯀꯣꯏꯕꯁꯨ ꯂꯣꯏꯔꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯣꯝꯖꯥꯎ ꯑꯃ ꯇꯧꯊꯣꯛꯂꯒ ꯀꯨ ꯑꯁꯦ ꯐꯨꯝꯖꯤꯟꯈ꯭ꯔꯁꯤ ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯀꯣꯝ ꯑꯃ ꯈꯣꯡꯂꯩ ꯊꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯀꯤ ꯈꯨꯌꯨꯝꯒꯤ ꯀꯨ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯇꯤꯜꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯀꯨ ꯑꯗꯨꯗ ꯑꯃꯨꯕ ꯑꯃꯗꯤ ꯑꯉꯥꯡꯕ ꯂꯪ ꯌꯥꯟꯅꯔꯒ ꯊꯥꯡꯖꯤꯡ ꯇꯥꯔꯕ ꯂꯪ ꯀꯌꯥ ꯑꯗꯨꯅ ꯀꯣꯌꯦꯠ ꯌꯦꯠꯁꯜꯂꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯧꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯀꯣꯝ ꯑꯗꯨꯗ ꯇꯞꯅ ꯊꯝꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯣ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯒꯣꯔꯣ ꯈꯣꯠꯆꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡ ꯑꯇꯩ ꯃꯄꯨꯡ ꯐꯥꯅ ꯈꯣꯠꯆꯟꯒꯗꯕ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗ ꯈꯣꯠꯆꯜꯂꯣ ꯍꯥꯏꯗꯨꯅ ꯒꯣꯔꯣ ꯈꯣꯠꯆꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯊꯕꯛ ꯂꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯄ꯭ꯔꯞ ꯆꯠꯈꯤꯒꯦ ꯇꯧꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯥꯏꯈꯣꯔꯦ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯩ ꯇꯧꯔꯝꯒꯗꯕ ꯋꯥꯠꯂꯤꯕꯅꯤ ꯆꯥꯎꯔꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯀꯥꯏꯐꯝꯗ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯂꯤꯕ ꯈꯣꯏꯗꯨꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯇꯣꯡꯗꯨꯅ ꯁꯥꯟꯅꯔꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯂꯒ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯗꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯆꯨꯞꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯍꯟꯗꯣꯛꯄꯤꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯈꯣꯏꯁꯨ ꯈꯨꯔꯨꯝꯃꯨ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯄꯨꯂꯞ ꯈꯨꯗꯨ ꯀꯨꯟꯗꯨꯅ ꯈꯨꯔꯨꯝꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏꯁꯨ ꯍꯥꯏꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯤ ꯑꯃꯥꯏꯕ ꯑꯗꯨꯗ ꯆꯠꯅꯕ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯔꯒꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯄꯨꯟꯅ ꯏꯔꯨꯖꯊꯣꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯔꯨꯖꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯗ ꯑꯅꯝ ꯑꯍꯥ ꯆꯨꯒꯗꯧꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯏꯟꯗꯨꯅ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯎꯔꯤꯕꯁꯤꯡ ꯅꯣꯗꯣꯏ ꯌꯥꯎꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯀꯥꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ ꯇꯧꯔꯛꯄꯗ ꯅꯣꯗꯣꯏꯅ ꯑꯃꯥꯏꯕꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯣꯗꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯦꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯝꯅ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯁꯦꯝꯒꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯑꯁꯤꯅ ꯑꯄꯟꯕ ꯄꯤꯕꯗꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤ ꯌꯥꯜꯂꯨꯕꯗꯒꯤ ꯈꯣꯡꯅꯥꯡꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯛꯂꯔꯣꯏ ꯍꯧꯖꯤꯛꯇꯤ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯕꯛ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯇꯥꯟꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯅꯈꯣꯏꯅ ꯂꯝꯕꯤ ꯁꯦꯝꯒꯦ ꯍꯥꯏꯔꯕꯁꯨ ꯑꯃꯕꯨ ꯍꯥꯏꯔꯕꯁꯨ ꯀꯔꯤꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯅꯣꯗꯣꯏꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯦꯟ ꯃꯥꯡꯉꯔꯣꯏ ꯑꯗꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈꯤ ꯑꯗꯨꯒ ꯇꯣꯃꯥꯂꯣ ꯅꯤꯡꯊꯦꯝꯆꯥꯎ ꯑꯃꯗꯤ ꯑꯕꯤꯛꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯅꯣꯗꯣꯏꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯄꯤꯕꯤꯗꯨꯅ
ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯂꯤꯕꯅꯤ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯌꯥꯝꯗꯣ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯗꯣꯏꯅ ꯊꯥꯔꯛꯄ ꯑꯅꯧꯕ ꯃꯤꯑꯣꯏ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯨꯡꯂꯗꯨꯅ ꯂꯝꯕꯤ ꯁꯦꯝꯕ ꯑꯗꯣ ꯍꯧꯈꯤ꯫ ꯈꯣꯡꯅꯥꯡ ꯇꯧꯊꯣꯛꯈꯤꯕꯒꯤ ꯀꯣꯝ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯪ ꯀꯣꯠꯈꯤꯕꯒꯤ ꯀꯣꯝ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯍꯩꯖꯤꯟꯗꯨꯅ ꯐꯖꯅ ꯇꯦꯝꯊꯣꯛꯇꯨꯅ ꯂꯝꯕꯤ ꯁꯦꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯝꯕꯤ ꯁꯦꯝꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯂꯥꯏ ꯇꯤꯜ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯈꯤꯕꯅ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯝꯕꯤ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯕ ꯂꯣꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯍꯩꯕꯣꯡ ꯃꯈꯣꯡꯒꯤ ꯉꯁꯥꯏ ꯈꯣꯏꯗꯨꯝꯒꯤ ꯃꯪ ꯑꯗꯨꯕꯨ ꯐꯨꯝꯈꯤꯕ ꯖꯒꯥ ꯑꯗꯨꯗꯗꯤ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯏ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯤ ꯃꯃꯤ ꯍꯦꯛ ꯎꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥꯔꯤꯅꯈꯤ꯫ ꯇꯥꯡꯀꯛ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯈꯣꯡꯅꯥꯡ ꯂꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫